ꯑꯩꯈꯣꯏꯒꯤ ꯇꯌꯥꯏꯃ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯖꯔꯛꯄ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯤ ꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯀꯥꯏꯒꯤ ꯀꯛꯆꯤꯡꯒꯤ ꯈꯨꯟꯁꯤ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯇ ꯂꯥꯏꯔ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯗ ꯉꯝꯖꯕꯁꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯦꯔꯤꯇꯔꯤꯌꯁ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯄꯤꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯀꯩꯔꯛꯇꯁꯨ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯑꯃ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯃꯅꯥꯔꯩ ꯄꯔꯦꯡꯗ ꯂꯩꯕ ꯐꯦꯃꯤꯂꯤ ꯑꯃꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯨꯝꯅꯥꯡ ꯀꯛꯆꯤꯡꯒꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯀꯣꯔꯣꯅꯥꯅ ꯁꯣꯛꯇꯤ ꯁꯣꯛꯍꯜꯂꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯖꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯃꯥꯎꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯄꯨꯊꯣꯛꯄ ꯉꯝꯖꯗꯕꯗꯒꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁ ꯑꯩꯈꯣꯏ ꯇꯌꯥꯏꯃ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁ ꯀꯛꯆꯤꯡꯒꯤ ꯂꯩꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯑꯦꯖꯨꯀꯦꯇꯤꯞ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇꯌꯥꯏꯃ ꯃꯁꯥꯃꯛ ꯌꯥꯎꯅ ꯐꯦꯃꯤꯂꯤꯁꯤꯒꯤ ꯑꯋꯥꯕꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯤꯗꯅꯤꯒꯤ ꯄꯦꯁꯦꯟ ꯑꯃꯒꯤ ꯑꯃꯨꯛ LIC ꯄꯔꯦꯡꯗ ꯑꯃꯨꯛ ꯆꯠꯆꯒꯅꯤ ꯁꯣ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯆꯠꯊꯖꯔꯛꯄꯅꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯏꯃꯨꯡꯗ ꯉꯝꯖꯕ ꯂꯨꯄꯥ 5,000 ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯖꯔꯦ ꯇꯌꯥꯏꯃ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁ ꯍꯥꯏꯕ ꯑꯃ ꯀꯛꯆꯤꯡꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯃ ꯕꯥꯕꯨ ꯃꯌꯥꯝꯕꯝ ꯌꯥꯏꯃ ꯑꯗꯩꯗꯤ ꯑꯦꯗꯚꯥꯏꯖꯔꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁ ꯃꯦꯝꯕꯔ ꯕꯤꯔꯃꯒꯣꯜ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯁꯤ ꯃꯤꯇꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯌꯥꯝꯅ ꯂꯩꯇ ꯂꯥꯏꯔ ꯑꯣꯏꯕ ꯏꯃꯨꯡꯁꯤꯡꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇ꯭ꯔꯁ ꯑꯁꯤꯅ ꯄꯩꯁꯥ ꯈꯔ ꯀꯥꯏꯊꯣꯛꯅ ꯄꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯂꯤꯡꯈꯠꯄꯅꯤ ꯇ꯭ꯔꯁ ꯑꯁꯤ ꯑꯗꯨꯅ ꯀꯨꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯊꯩꯗꯣꯛꯑꯒ ꯀꯣꯚꯤꯗꯅ ꯅꯥꯔꯕ ꯏꯃꯨꯡꯁꯤꯡ ꯑꯁꯣꯛꯄ ꯏꯃꯨꯡꯁꯤꯡꯗ ꯄꯩꯁꯥ ꯈꯔ ꯄꯥꯡꯖꯦꯅ ꯂꯦꯟꯅꯕꯅꯤ ꯑꯗꯨꯅ ꯃꯥꯏꯀꯩꯁꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯨꯝꯅꯥꯡ ꯃꯥꯏꯀꯩꯁꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃꯥꯏꯊꯦꯝ ꯃꯅꯤꯁꯤꯡꯍ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯥꯕꯨ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯖꯗ ꯂꯥꯏꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯏꯃꯨꯡꯁꯤꯗ ꯂꯨꯄꯥ 5,000 ꯄꯥꯡꯖꯦꯗꯅ ꯑꯩꯈꯣꯏꯅ ꯈꯟꯅꯔꯒ ꯄꯨꯊꯣꯔꯛꯄꯅꯦꯕ ꯃꯁꯤ ꯂꯧꯕꯤꯔꯒ ꯑꯉꯥꯡꯒꯤ ꯃꯕꯨ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯇ꯭ꯔꯁꯤꯁꯨ